Malem asida asigumlaba mafam ama hairiba mafam asida coconut farming tawba lomi singna makhoi yubi singbu heknabagi damakta yong singbu sizinaba piklingai matamda Theba amasung Thengu lamjen tanabagi wari budi mayamna su tabiramlagani aduba tasengna real life ta Theba amasung Thengu lamjen tanahanba taragadi kanana hengani hena khanbibage mi singasina kari maramgi damakta Rhinoge gi machi sibo kakthatpiribano Dubai gi ayamba saruk desert ngaktani masida turel amata susende aduba Dubai da leba musing matau karamna makhoina thaknaba ising watna phangbage asina chingba interesting orba facts sing puduna luxury amazing fact Manipur YouTube channel matam leba kibikta mayamda kitang dorbasu kanakadaba video sing ngakta semdana puthok sabani asigumlaba channel asibu mayamna su support amasung subscribe toba kaubigano fact number 1 da hojiki matamda malemda khwaidagi chawkhalakliba mafam amtangi maming hayu haibataragadi Dubai hairiba mafam asini aduba Dubai hairiba mafam asida turel amata chende mafam asigi ayamba saruksing desert ngaktani aduga mafam asida 3.6 million people khundaduna lei aduba mafam asida sumnatangi chahi amada numit 15 kuntamak nongchui masina makhoigi darkar oiba thaknaba ising mapung phana phangbasu natte aduna makhoina matau karamna thaknaba amasung sizinanaba ising watana phangbage tawbagidi Dubai samudra mapanda leiba chawkhatlaba city amani aduba samudragi ising haiba city thumhi yamna chenbana maram oiraga thakpa yabasu natte aduna makhoina pambai ani sizinaduna makhoigi thaknaba ising sing walhande ahanbada desalination process masigi process asigi matung inna samudragi thumi chelaba ising desalination plant amada thajinduna high pressure da filtration pipe amada landuna chalhalli masigi filtration pipe asigi matengna ising dagi thum tongana lokthok aduga samudragi ising bu thakpa yaba ising olhalli aduga ani subadana atia mathakta ising manil sing puba leichin sing leiba matamda madumakna nong oina onduna churakpati ngamdaba maduda aeroplane amagi matengna dry ice sodium iodide potassium iodide natragana sodium chloride ki particles sing mathakta chaithoki masina cloud ta yauriba water particles singbu amaga punsinduna cloud adubu hena lumtha halli aduga maduna nong oina onduna chuhalli masigi process asibu cloud seeding hairaga su khangnai aduga masigi ising asibu dam gumada tungchinduna thammi aduga hairiba dam sing asidagi su thaknaba ising oina sizinai fact number 2 da piklingi matamda Theba amasung Thengu gi lamjen tanabagi wari budi mayamna su loina tabiramlagani aduba masigi wari asimaksu miyoi kharana real life ta experiment tawduna yengki masida Karambana lamjen thoikibage haibasi urga mayam se soidana ngakpa pokani masida Theba amasung Thengu chapmanaba mafam amada thamduna lamjen thaba hauki wari da thengnakiba adumakkumna Thengu sina hana tapna satpa hauki aduga Theba sina lamjen yange matagum ngaihak yenglamlaba matungda kanna chenkhatki aduga Thengu sina tapna sattuna lehowi Theba sina panthungpham yoromdai matamda nakan yeta thangkatuna koyeng yengduna leptuna leikhi aduba Thengu di tapna satpa leplamde kaina thangda Thengu sina Theba dudagi tapna henkatuna satki Theba duna lamjen jenge na torokpa mitkuptadi Thengu dudi panthungpham adu hana yokhirami masina tak imadudi slow and steady win the race haiba simak wari ama khaktang natana taseng namak real life ta suthoki fact number 3 da UB pambi haibasi yamna wangba pambi amani masigi sumathakta masida mana natana masigi paifam masana chingba amata yawbasu natte aduna taibang miyubasingna UB pambi kaduna UB hekpa haibasi yamna aruba thabak amani masigi damakta Thailand hairiba lebak asida leiba UB farm tawba miyoisingna UB heknabagi damakta makhoina yong singbo sizinai Surat Thani hairiba Thailand gi southern province ta leiba coconut farm tawba farmer singna yong macha singbu makhoina pisak piklingai matamdagi mama dagi lokthokduna yoktuna thammi yong macha dubu makhoina yumda loiba sanga gumna loiduna thammi makhoibu machinjak pijabiba makhoibu iruja thokpiba amasong yong sing asina naraklaba matamda doctor da su yenghalli haibadi yong sing asibu makhoina makhoiki family member gi angang amagumna loinabi maduda makhoina yong sing aduda UB karamna hekani haibagi training sing chu tawbi training asigi damakta tongana monkey school hairaga sulai aduga yong sing aduna chahi mari suba matamdagi makhoibu UB hekpada sizinaba hawi asigumba thabaki damakta sizinaba yong asibu makhoina guinea pig hairaga su khangnai uka bahaiba simaktabu yongdagi hena thuba leite anemba UB pambi singdagi mi singna hekpa laigadaba pambi singdagi di mi singna heki aduba mapung phana wanglaba UB pambi sing meter kundagina kunthra phawpa wangba UB pambi singda masida mi singna kabada risky oikadaba sing
योंगसिंग काहंदुना योंगसिंगना हेकहल्ली योंगसिंगी मखोगी यूबी हेकपगी एक्सपीरियंस की मतुंग इन्ना योंग अमना नोंगमदा यूबी 1500 फाउबा हेकपा ngami hairi yong amana nongmada pung nipan aduga hapta amada numit 6 ni thabak sui asumna yong na yubi hekpa sina mioibana hekpadagidi 200 times hena efficiency oiba heli hairi aduna Thailand hairiba lebak asidadi 90% yubi hekpagi thabak asi yong khaktana tawi hairi Thailand gi mafam asida leba mioising yubi sing thaduna makoina hingnaba pambai ama oinai maram asina mafam asibu coconut garden of the world hairibasu haimanba thokloi hairi fact number 4 da image asida uriba shoes asi second world war gi matamda allied spicing nasi naramba shoes ni masigi shoes asigi khuga asi shoes ki body asigi jingba matamda ona taina na pali allied spicing na matamaduda shoes asibu tongduna Germany amasung makhoi ga loinaba kangbu singbu makhoi gi khongol lirakpa matamda confuse tongnaba haibadi ona tainaba maiki da chakhinabani fact number 5 ta masida uriba image asida mi sing asina kari maram gi damakta rhino sigi machi si Kakthatlibano masigi process asibu dehorning process harga kangnai masida rhino asibu injection kaptuna hana pangtha halaka madugi matungda masigi machi si Kakthatpani mi sing asina asumna tawribagi maram asi Rhino gi machi asi international market ta yamna atangba mamalda yoli aduga black market na masidagi su amuka su hena tangi masigi machi asina hidak langthak sabada panba yarabada fever hanthanba nose bleeding hanthanba BP stock ta ki ngakthokpa amasung linna chikpagi hidak sing sabada su sijinai masigi machi asi gi demand asi China amasung South East Asia gi market singdana hena heli aduna Africa hairiba continent asidadi sadan basingna masigi machi asi phangnabagi damakta masing khangamdraba rhino sing kayama chahi khudingi hatok piduna machi si Kakthatli aduba image asida uriba si mioi sing asina rhino asibu kannabagi damakta machi si Kakthatpani maramde sadan basing amasung masigi machi karbar tawba singna machi si yaudраbanina rhino si kaidonungda hatok piraroi fact number 6 ta Prithivida khwaidagi sangba oithokpa yaba khongna chatpa yaba lambi masida samudra pat amasung chingna singba amata lanbagi mathau tadaba lambi asi South Africa gi konung Cape Town dagi horaga Russia gi Magadan hairiba mafam asi phawbani mafam ani asi gi arapa asi 21808 km ni karigumba masigi distance asi mi mana khongna chatuna cover tawge haiba targati pung lising mariga chahunga tara changani haibdi 187 days hunglep leptana chatpa matamda yaugani natragana nongmada supna tangi pung nipan khaktang chatpa matamda distance asi cover tawba matamda 561 days changani masi misak aduna kanna chatpra natraga tapna chatpra haibada su depend tawgani masigi lambi asi chatpa matamda lebak taraga taret phauduna chatkani aduga masida time zone mari aduga ningtham tha kalen tha nongju nungsa haibadi season pumna maksu loina thengnagani hairi video sibu nungai biba targadi like share amsung comment tobiu aduga makha taba masidagi su hena interesting oiba video sing puduna lakpada update oina ba amazing fact manipur youtube channel bu subscribe tobasu kaubigano ngasigi damakta di mayamdagi kainana ba yathang ni jari